Lakhipur Online Putoksaba April ki tang tarani thoi Nongmaijing numit ki Khomjinba Pao tabirasi Ahanbada maroi pao HSLC exam da makok thongna mai paklakraba singda haraute ama phongdok na khre Trong laubi ki thodok adubu maige kaya tagi makhata na penda pa phongdok na rakli Manipur ki Mukhyamantri na Akampat relief camp ta chatuna leiki drabanupi machadugi mungda lupa lakh tara gi tengbang pikre Mizoram ki konung aijol dagi thenjol da hongdok na bathorang tori haiba wafam Mukhyamantri na yakhidre Bihar ki Katihar jila da thoki balambi ki thodok ta miwi tara leikidre kunmanga hena asokapan nangle Awang nongpok ki rajya singda akhag araw galoina nong churbayai amasung Khanong cho Asia gi lana si loisinaba Islamabad ta US amasung Iran gi marakta santi gi wari sanaba hokre Haujik mapung oiba pau tabirasi Assam State School Education Board Division 1 na loba lisingani ga kuntaruk ki HSLC exam da Kasar jila gi Poilapul da laiba Emmanuel English Higher Secondary School gi apunba mahiroi Chamaga kuntaruk ki manungda mahiroi chamaga kunithoi pass tawre pass tawbagi chang chada marfutra taruk dasamik nipan oire first division da mahiroi marfuni thoi aduga second division da mahiroi nifu pass tawki mahiroi tarukna distinction kuntramathoi na star marks amasung tongan ba subject singda apunba oina letter marks chaniga tarani thoi phangle school asigi distinction phanglaba mahiroi taruk adudi L Malengan Bichanu school gi rank 1 apunba marks chamgaga mutaranipan general maths da state highest oire Shreya Srivastava school gi rank 2 apunba mark chamgaga nipumari K Vikas Singha school rank 3 apunba mark chamgaga kuntramari Manipuri da state highest oire TH Gitanjali Singha school rank 4 apunba mark chamgaga kuntaret L Luangan Singha school rank 5 apunba mark chamgaga kunmanga aduga L Devitas Singha school rank 6 apunma mark na changmaga taramathoi ne school asigi mahiroi ahom Y Neha Devi Surjakanta Singha amasung H Rosini Devi na Manipuri subject ta chama phangtuna state highest mark phangmangamle Emmanuel English Higher Secondary School gi mahiroi Singha sina masak thok na mai paklakpa sida school asigi principal amasung oja singna haraute ama phongdorakle Handakta lauthokiba HSLC result merit leina pass tawrakraba Sanjeev Kumar Singha amasung Ranjita Singha gi machanupi Sanjita Singha na Assam pumbagi oina Manipuri subject makok thonglakpada Amsu Silchar District Committee gi President Laitonjam Bijes General Secretary Rahul Longjam Finance Secretary Mutum Misna Loinana Amsu Central Committee gi Vice President Yumnam Albina Amadi Finance Secretary Akham Basanna Mahiroya Sigi Sangai ta chatuna achamba kudol port ka loinana ikai khumrakre Khangan jaba ma Milala Sam Panana Thorang Zentuna private school sing da tamnanaba mitei lon gi mitei me ki textbook sing KG1 KG2 class 1 amasung class 2 gi lyric sing puthok jare lisingani ga kunmanga kuntaruk session da lobby ke ba school sing amasung lisingani ga kuntaruk kuntaret session gi oina lyric sing asi pambi ba school sing na poilapul da leiba Milala Sam Panagi office mobile number 7086 023 979 natraga MM Publication Seram Khul ki mobile number 9435 841 809 number singa sida pau phobiduna lobi bayaragani Admission Hauzare Puri Sabang Kalachan Senior Secondary School Singirbon Kasarda Higher Secondary Arts da ming chanbiduna mahiro singi Tungi lambi sengbat piyu English Political Science Economics amasung History subject kaloinana MIL subject ta Alternative English Manipuri Bengali amasung Hindi lobagi kudongsa thamsari Mingjal sel lawzaroi Experience lairaba oja singa tambi takpiriba Bannamati strike ki mami taldraba Shahar gi nilkhongbadagi yamna ingna chikna lairiba Mamang chatta afaba mahiroi kya puthokraba school asida ming chanbinana bagitamak Lengsin biragu Puri Sabang Kalachan Senior Secondary School Singirbon Kasar Aku pamarol gitamak mobile number 99577 96605 number asida pau phobiraknaba nolunga ningsinglagdi
Bisnupur district ki Tronglaubi da thokiba thodokta bom kapsilaktuna pikliba machil manau ani hatpi kibagi thodok adubu thamoi sokna pendaba phongdoklatuna Sonai Chandpur Maira Paibi lupna candle rally chatuna thodok asida chenaba miyoi singbu athuba matamda matik chaba ahak pacherak pibina apil tawrakte pokpa siba ani gi artha khamjadriba harau nungaina sanajaba chen chongjaba tana mathau oina leijariba adugumba angang singdugi mathakta bom ne tak tawraga hatpi khraba tamthina madugumba tamthiba thodok adugi mayokta ekhoi ngasi tamthiba thodok adubu ninda tawjabani tamthiba thodok adu thokhibadu ekhoi thamoi sokna nungaijade madugi mayokta ekhoina ngasigi Manipur ki sarkar Assam sarkar ani makta ekhoina thon khiba thodok adugi marale mi singdubu jamna jangna matik chaba dandi pibina ba ekhoina haijari Lalang Maira Paibi singna sinduna Tronglaubi ki thodok aduda pendaba phongdokhibaga loinana lekhidraba singi thawaina lairamlenda ingna chikna lairunaba Lalang Mahadev Laisangda thongni jakre Thauramda TH Binodini Devi Lalang Maira Paibi ki President Ward asigi member amadi Poilapul GP ki Vice President Manitombi Singha N Roma Devi Sanjita Devi Ayekpam Ibatombi Jadu Gopal Misra na chingba sarukya khia hairi Lakhidraba sing adugi thawai mirelna santi oina lairemlenda lainabagi damakta aikoina lalangi Maira Paibi ise chal sing sigaloina na aikoina Siva Mahadev lalangi Siva Mahadev asida aikoina nungaitaba phongdokpa amasung protest tawjabani Tronglaubi da chahi manga amadi tha taruk ta ngairibi chahi nauriba angang singi mihat adugi matang da ngarang amsuna Silchar gi Rongpur Clock Tower makhongda Maira katuna yaningdaba amadi nungaitaba phongdokre Manipur ki Mukhyamantri Yumnam Khemcha nangarang Imphal East ki Akampata leiba relief camp ta chatuna mafam aduda mahakna handakta laibak thiba thodok amada laikhidrabi nupi macha adugi imung manunga unakre amasung angang adugi imung manungda lupa lakh 10 gi tengbang pikre thorom aduda Imphal East district ki DC Dr. Nivedita Laina Lakpam Susaruk Yakhi Hairi Sarkar gi maiketagi achumba wail phanghanduna piba yaba mateng khudingmak pigani haibagi thajabasu Mukhyamantri na piram khe hairi YMCA Dolu Bororampur Unit Sim ki bagaloina anti-drugs campaign su pangthokre ngarang thangje numita YMCA gi Chief Advisor amadi General Secretary na luchingduna YMCA Dolu Bororampur Unit Semkhre hairiba unit asigi in charge oina Konthojam Biseswar Bohabki loinana second in charge oina Wahengbam Bijen Bohabki unit form tawbaga loinana kungang asida anti-drugs campaign su pangthokhe GP Panchayat Mohendra Singhana Mifam Mapu oikhi loinana Maira gi President Nilima Singha amadi Maira gi Secretary Nandarani Singha su saruk yakhe unit asi Borkola branch ki manung channa semkiba unit ne hairi Laibak miyamda Uttara Sanglen Sana kunungna pirakpa pauzelamada chahi asigi lakliba kalen thada lai harau kadaba laipam singna laibak ki hojik oriba phibam asibu yenglaga tangai fadana lai kum challaga loisinjagi haiba laipam singna kum challaga loisinbiu hairagli loinana lai harau kadaba oiragana subnatagi lai goiba thorom tamok pangthokpiu harau komai hapiganu ahoba horn sizinabiganu lai lam thoktaba yadragadi anakpa laikai khungi mafamda oina lam thokpiu haina wangkhai lakpa publicity secretary Uttara Sanglen Sana konongi makitagi khangalakli Mizoram ki Mukhyamantri Laldo Homana luchingba sarkarna rajya asigi konung Aizoldagi Thenjolda hongdokna bathaurang tauri haina Mizo National Front na thamlaki wafamadu Mukhyamantri na aranbani hain phongdokre Aizol Municipal Corporation ki mikhalgi damak pangthokpa miyam gi mifam amada MNF ki President amasung MLA Robert na Rajya asigi konung Aizoldagi Thenjolda hongdokna bathaurang tauri hain phongdokhibani Mukhyamantri Laldo Homana
MNF ki wafam asi lali hairaduna Aizolda mi yamna chinba hanthanaba Thenjolda Peace City ama semgananabagi sarkarna pandam thamli haiki anauba sahar asida mioi lak tara dagina tara manga phawbal leiba ngamnanaba semgatkani adubu masina konung hongdokpagi wafam leite haina Mukhyamantri na phongdokhi Bihar gi Katihar district ta ngarang numidang wairam thokiba lambi gi kudong thiba thodok amada yamdrabada mioi tara sire amasung atopa kunmanga na asoka panangkhre National Highway number 13 da thokiba laibak thiba thodok asi pickup van ama passenger tongba bus amaga manga thomjina kibani haire pickup van adu da tonglakiba laikurumba lakpa mioi sing adu thodok asida leikidabani haire thodok asi thokpaga loinana manak nakpada leiba miyam amasung police ka loinana punna rescue operation chathakre haire Laibaki ai ngasagi loisang India Meteorological Department IMD gi pau matungina ngasi amasung hayeng numinini chupna Assam amadi Manipur yauna awang nongpok Bharat ki rajya singda akhak araw ko loinana nong churaba yai haire United States amasung Iran gi marakta chathariba chayol taruk suruklaba lana si loisinabagi pandamda Pakistan gi konung Islamabad ta leba Serena Hotel da Santi gi wari ngarangdagi haukre US Iran amasung Pakistan punna sarukjaba nakal ahum gi wari sanaba sida US ki Vice President JD Vance na America gi mihut singbu luchingli Santi gi wari asi haudringai gi mamangda JD Vance na Pakistan ki Prime Minister Shahbaz Sharif ka unaki matungda Iran ki Parliament Speaker amasung Foreign Minister na luchingba Iran ki mihut singnasu Prime Minister ga unaki khananai na basigi ahan batangka kasi pung anirom chatakhi hairi amasung masigi matungda technical gi oiba wafam singda meeting thamduna anisuba tangkak chatakhi technical gi oiba wari watai asida security seltum gi phibam amasung Strait of Hormuz ki wafam singda meeting thamli Islamabad ta hauriba US amasung Iran gi santi gi wari asi malem gi rajniti gi oina yamnamak maru oiba thodok ama oiri chahi kaya gi matungda leibak ani asina hakthengna wari sanaba asi malem gi santi porakpada achoba khongthang ama oirabe yai adumoinamak Iran amasung US ki tongan ba pandam singna maram oiraga wari sanaba asi mai pakadra pakloidra haibadudi matamna taklaba haibaduni Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna HSLC exam da makok thongna mai paklakraba singda haraute amba phongdokna khre Trong laubi ki thodok adubu maige kaya tagi makhata na penda pa phongdok na rakli Manipur ki Mukhyamantri na Akampat relief camp ta chatuna leiki drabanupi machadu gi mungda lupa lakh tara gi tengbang pikre Mizoram ki konung Aizol dagi Thenjol da hongdok na bathorang tauri haiba wafam Mukhyamantri na yakhidre Bihar ki Katihar jila ta thoki balambi ki thodok ta miwi tara leikidre kunmanga hena asoka pannangle Awang nongpok ki rajya singda akhag araw loinana nong churbayai amasung kha nongchob Asia gi lana si loisinaba Islamabad ta US amasung Iran gi marakta santi gi wari sanaba hokre Lakhipur online YouTube channel gi paw sandok chaba ngasi gi oinadi matang asida loijare